Home Minister Konthawjam Gopindasna thajaba pirakpadagi sara hedaga leiriba IDP ama ising thakre DC Puja ilangba miyauna maruoiba miyoi singna ising button cap amamam su pitak piramle haidi Mamata Banerjee CM pham thadu haiba yakhidre IDP sing mayumda hanjina ba honaragani miyam su mateng pangbiu Gopindas Konthawjam US Air Force ki flying gas station Strait of Hormuz banakta thiba khangkhidre Maitei Pangan gi student organization ama oiriba AMMSO gi lusingba singa deputy CM Nemsa Kipjenga unakre demand kaya marom tawkhre Kuki terrorist singna satharliba terrorism gi thong asi den yalengangna sawtuna leibagi mawong da laklabadi tumina leithokpa ngamloi UFO Class 10 exam haidoktringaida class 11 gi mingsen bagi thabak tawbu yaroi director Rimsta mahut silaga thabak sanglamba ama police na phare Maitei masa candidate sing exam center Surachandpur da pisilakpada angakpa oire Chandigarh Indigo flight manungda power bank dagi mai haurakpada emergency evacuation tawbada miyoi taruk asopa nangkhre Manipur gi sing amasung tamsa madana sakhonmina ba haibasi Manipur nga ki aset pa phiremni siam Kanglop ki irang da security force na laukiba thaudang si minister na thagatkre engineer da khutha khide MLA Estrajen West Bengal da BJP leader Subendu Adhikari gi PA Kaptuna Hatlamle haidi ngasi Kamjong district ta tangkhul amasung Kukisinggi mifam pangthokuna peace program ba wari sanakadauri Kamjong district ta Khulja Singna Lanjennare Kuki khulai paiba KLB ni singna ba singna ngasi ayuk pung 3:30 tarakpada Myanmar ga thangnaba border oiriba Kasom Khoren police station na konba Kamjong district ki manung chanba khun choro amadi namle Kaithen Singda Landaraktuna Mei Tharakle haidi yum kai kaya su Mei Thaba Hwkhre hairakli asopan gi paudi Houjik phawgi oina phangdri adumaina mak mafam sida khunda laida duna lairiba Khulja Singna Lanjennare haidi class 10 gi exam result haye nutin pung 3 da haidokpa yana laire Politician amasung CSO gi marakta wakhan gi khenaba lairibasi puchinduna lamdam asi kanaba maikei da chaminasi MP Sana Jawba